ꯑꯍꯥꯟꯕ ꯕ꯭ꯂꯣꯛꯇꯨ ꯃꯌꯥꯝꯕꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯅꯪꯒꯤꯁꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯁꯤꯅ ꯌꯦꯔꯨꯝ ꯊꯣꯡꯕ ꯁꯤꯅ ꯑꯃꯦꯠꯄꯤ ꯆꯠꯅꯤ ꯕꯣꯔꯥ ꯁꯤꯅ ꯀꯣꯟꯅꯕ ꯁꯤꯅ ꯀꯔꯤ ꯑꯃꯦꯠꯄꯤꯅꯣ ꯁꯤꯕꯣ ꯁꯤꯅ ꯇꯣꯉꯥꯒ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒ ꯑꯥ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯎꯝ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯕꯣꯔꯥꯁꯦ ꯀꯔꯤ ꯕꯣꯔꯥꯅꯣ ꯁꯤꯕꯣ ꯈꯥꯃꯦꯟ ꯕꯣꯔꯥ ꯌꯦꯔꯨꯝꯁꯦ ꯀꯩ ꯊꯣꯡꯉꯤꯅꯣ ꯑꯂꯨꯒ ꯑꯁꯤ ꯑꯩꯈꯣꯏ ꯁꯣꯃꯤꯂꯥꯒꯤ ꯑꯍꯥꯟꯕ ꯆꯥꯕꯒꯤ ꯕ꯭ꯂꯣꯛꯅꯤ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯅꯪ ꯃꯣꯔꯣꯛ ꯀꯌꯥꯝ ꯊꯥꯛꯎꯔꯒꯦ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯇꯦ ꯀꯩꯗ ꯑꯃꯦꯠꯄꯤꯗ ꯁꯥꯏꯔꯣ ꯎꯝ ꯀꯌꯥꯅꯣ ꯍꯥꯞꯄꯤꯔꯣ ꯈꯪꯗꯦꯗ ꯃꯣꯔꯣꯛ ꯇꯔꯥꯃꯨꯛ ꯁꯨꯒꯗ꯭ꯔꯥ ꯁꯨꯔꯣꯏꯍꯦ ꯅꯤꯄꯥꯟ ꯇꯔꯨꯛ ꯇꯔꯨꯛ ꯑꯃꯦꯠꯄꯤꯁꯦ ꯃꯣꯔꯣꯛ ꯇꯔꯨꯛ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛꯀ ꯑꯗꯨꯒꯩ ꯇꯤꯜꯍꯧꯒ ꯇꯣꯉꯥꯟꯒ ꯅꯠꯇ꯭ꯔꯥ ꯇꯣꯉꯥꯒ ꯃꯣꯔꯣꯛꯇꯨꯗꯤ ꯑꯁꯥꯕ ꯃꯣꯔꯣꯛ ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯍꯥꯏ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯍꯥꯎꯋꯦ ꯑꯥ
ꯑꯃꯦꯠꯄꯤꯗꯤ ꯃꯣꯔꯣꯛ ꯁꯥꯔꯒ ꯍꯥꯎꯏ ꯈꯥꯃꯦꯟ ꯕꯣꯔꯥ ꯍꯥꯎꯕ꯭ꯔꯥ? ꯈꯥꯃꯦꯟ ꯕꯣꯔꯥ ꯍꯥꯎꯕ꯭ꯔꯥ ꯇꯦꯁ ꯇꯧ ꯍꯥꯎꯕ꯭ꯔꯥ? ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯁꯨꯃꯤꯂꯥꯒꯤ ꯑꯍꯥꯟꯕ ꯆꯥꯕꯒꯤ ꯕ꯭ꯂꯣꯛꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯅꯤ ꯃꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯕꯨꯛ ꯊꯜꯂꯦ ꯃꯌꯥꯝꯗꯨꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯨꯃꯤꯂꯥꯒꯤ ꯆꯥꯕꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤꯗ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯆꯥꯛꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ